ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯕꯅꯣ? ꯇꯨꯝꯂꯒ ꯄꯣꯊꯥꯕ ꯍꯥꯏꯕꯁꯤ ꯄꯥꯝꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯑꯇꯣꯞꯄ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯇꯨꯝꯕ ꯍꯥꯏꯕꯁꯤꯅ ꯍꯛꯆꯥꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯣꯛꯍꯟꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯍꯤ 19ꯗꯩꯅ 64 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯨꯝꯕ ꯌꯥꯕꯒꯤ ꯆꯥꯡꯁꯤ ꯄꯨꯡ 8ꯗꯩꯅ 9 ꯐꯥꯎꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯊꯦꯡꯅꯩ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯇꯨꯝꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯏꯐꯦꯛꯁꯤꯡ ꯑꯗꯨꯗꯤ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ, ꯌꯥꯝꯅ ꯇꯨꯝꯂꯕꯗꯤ ꯀꯥꯎꯒꯟꯕ ꯍꯥꯏꯕꯗꯤ ꯑꯜꯖꯥꯏꯃꯔ ꯍꯥꯏꯕ ꯑꯅꯥꯕꯗꯨ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯂꯩ꯫ ꯑꯗꯨꯒ ꯇꯨꯝꯃꯜꯂꯕꯗꯤ ꯋꯥꯈꯜ ꯄꯤꯛꯁꯜꯂꯛꯄ ꯃꯔꯝꯗꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯄ ꯌꯥꯏ, ꯃꯁꯤꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯐꯥꯎꯕ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯇꯨꯝꯃꯟꯕꯗꯒꯤ ꯃꯌꯥꯝꯗ ꯏꯐꯣꯡ ꯐꯣꯡꯅ ꯑꯗꯨꯝ ꯎꯗꯨꯅꯇ ꯂꯩꯔꯕ ꯈꯨꯗꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯐꯦꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯛꯆꯥꯡ ꯅꯣꯏꯈꯠꯄ, ꯄꯨꯛ ꯆꯥꯎꯈꯠꯄ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯇꯨꯝꯃꯟꯕꯗꯒꯤ ꯍꯛꯆꯥꯡꯒꯤ ꯋꯦꯠ ꯍꯦꯟꯕꯁꯨ ꯌꯥꯏ꯫ ꯇꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯑꯅꯥꯕ ꯀꯌꯥ ꯑꯃꯁꯨ ꯄꯣꯛꯍꯜꯂꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯤꯕ ꯑꯅꯥꯕ ꯑꯁꯤꯗꯤ ꯕꯦꯛ ꯄꯦꯟ ꯇꯧꯕ ꯑꯁꯤꯅꯤ꯫ ꯕꯦꯛ ꯄꯦꯟꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯉꯛꯀꯤ ꯃꯔꯤ ꯅꯥꯕ, ꯂꯦꯡꯕꯥꯛ ꯅꯥꯕ, ꯈ꯭ꯋꯥꯡ ꯅꯥꯕ ꯑꯁꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯧꯒꯟꯕ ꯑꯅꯥꯕ ꯑꯃꯅꯤ꯫ ꯈꯪꯖꯤꯟꯒꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯇꯨꯝꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯐꯔꯇꯤꯂꯤꯇꯤꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯍꯟꯊꯩ, ꯄꯥꯡꯒꯜꯁꯨ ꯁꯣꯟꯊꯍꯜꯂꯤ꯫ ꯐꯔꯇꯤꯂꯤꯇꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯁꯤꯡꯅ ꯀꯃꯦꯟꯗ ꯋꯥꯍꯪ ꯇꯧꯕꯤꯔꯝꯃꯨ, ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦ ꯃꯆꯥ ꯈꯥꯏꯅ꯫ ꯇꯨꯝꯕꯗꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯇꯣꯞꯄ ꯑꯅꯥꯕ ꯈꯔ ꯑꯃꯗꯤ ꯋꯦꯠ ꯒꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁꯨꯒꯔ ꯍꯦꯟꯒꯠꯂꯛꯇꯨꯅ ꯗꯥꯏꯕꯦꯇꯤꯁ ꯐꯥꯎ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯅꯥꯕꯁꯤꯡ ꯑꯁꯤꯗ ꯇꯨꯝꯕꯈꯛ ꯅꯠꯇꯅ ꯌꯥꯝ ꯀꯨꯏꯅ ꯍꯤꯞꯆꯟꯕꯗꯒꯤ ꯑꯣꯏꯔꯛꯄ ꯑꯅꯥꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯇꯣꯞꯄ ꯑꯅꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯗꯤ ꯆꯥꯎꯔꯥꯛꯄ ꯀꯃꯟ ꯑꯣꯏꯅ ꯊꯦꯡꯅꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯨꯝꯕꯒꯤ ꯆꯥꯡ ꯅꯥꯏꯔꯁꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯣꯕꯥꯏꯜ ꯅꯝꯂꯒ ꯐꯃꯨꯡꯗ ꯀꯨꯏꯅ ꯍꯤꯞꯂꯔꯣꯏꯁꯤ, ꯇꯨꯝꯕꯒꯤ ꯆꯥꯡ ꯅꯥꯏꯔꯁꯤ, ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯁꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯕꯅ ꯍꯛꯆꯥꯡ ꯐꯒꯅꯤ, ꯌꯨꯝꯒꯤ ꯃꯇꯦꯡꯁꯨ ꯇꯧꯕ ꯐꯪꯒꯅꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ꯫ ꯏꯪꯂꯤꯁꯀꯤ ꯁꯩꯔꯦꯡꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯝꯂꯛꯈ꯭ꯔꯦ, early to bed, early to rise makes a man healthy, wealthy and wise. Let's start from today.